September thana lakpada aikogi laihoi khraba ahal laman singi maphamda tarpan katuna ningsingjari Manipur gi athaubi kaya maraiba ki tamak thawai katkhaba singi maphamda laisu katuna ningsing thorom kya pangthoknari singthaningai oiba miyoi kaya laikhre makhogi maphamda nongmakhakta oina ningsing thorom pangthoknei adubu lamyan bhejam irabot ki ningsing thorom di September tha ama chupna pangthoknari Masini Jananeta Irabat ki matik magun haibadu tha ama chupna singtharabasu loiba nairaroidaba mahaki matik magunni Lamyan ba irabot ki punchida mahaka mai leinaba maroiba thogdoksing September thada thoki Thogdok khradang pallabada Englising amaga chamapani phunipan gi September kunma thoida Manipur ka sarlu saising amasung Tripura pullaga Purbanchal Pradesh sembagi mayokta Imphal gi MDU holda wakat mi phamna bhotnabada thokiba thogdokta police phamnaibe ama sikhibadagi neta irabot mirod oikhi Mathang sehigi September kunma thoida Buddhachandra Maharajna merger agreement sahi taunaki Englising amaga chamapan yangkhai mathogi September kunma thoida matamdugi Manipur sarkar gi mayokta leibasingi mathakta chatharakhiba bichar adugi rai lauthokhi lamyan be irabot Englising amaga chani panmet phudra taruki September kunthra da Nambul mapal oinam lekai da pokhi mahak lising amaga chamapan yangkhai mathogi September kun tarukta nongga khi Hojiki matamda irabot ki wakhalon miyam hupna khangminadaba yadaba haibadu oirakle Tokhai tanabigi wakhalon amana amabu thajaba mangnaraklaba ngasigi khunai sida irabot kumba lusingba ama ningsingnarakli sing amasung tamgi amatta oiba saktam sagatnaba honabada mahakna arapa sinungsingda khongna chatuna lusingba kayaga unakhi Manipur gi apunba saktam kahenba yade haiduna irabot na Englising amaga chamapani phutaret ki November kunthada Rashtriya Dal singi apunba United Front semki Englising amaga chamapan kunthra nipan gi December kunthada Nikhil Hindu Manipuri Mahasabha gi chingami phamna lokhiba warep aduna Manipur gi rajnitida ahongba kya purakhanba ngamkhi mipham aduda Mahasabha gi mingdagi Hindu wahai lokthokduna Nikhil Manipuri Mahasabha haina mingthonki Mahasabha asina kaisum sangda leiribi Rani Gaiding Liubu thadoknaba lengakta taksinki Lamyan ba irabot na Manipur gi mapanda laikhraba Assam gi Tripura amasung Bangladesh gi Maitai singi phibam phagatnaba makhoibu khomjin tasindona punna hingminnaba pamjarami samna hairabada khunai ama chakhatpada mama laibak nungsijabagi wakhalon samaj gi chanabi sel thum kala sanskriti amasung lenga kanglon punamak asigi anoba mayon ama changi haibasi jananeta irabana mangjawnona takpiram labani Tasengnamak lamyan ba irabot ki punchi asina school ama oiduna miyamda maikai takli amamba lambida maira oiduna lamjingbiri Manipur amasung Manipur gi mapanda makining sing thorom pangthokpa nongma gi hengalakli adubu aikhoina isa ithanta hangjagadaba wahangdi lamyan bana pamjaramba lambiduda aikhoi kadai phawba changsinba ngamlabagi haibasini aikhoi mahaki tung inbada matik sarabra mahaki matik magun solibani haiduna ningsing thorom singda vasan piriba mayamgi neta sabasing adu jane netagi matik magungi saruk chama thopagi ama phawba chenba ngamlabra jane netagi maramda khang haire haijabasing miyamgi damakta kaya yamna kathokpa ngamlabage khudong chaba phangbada kathokpagi mahutta maranagi lan tanbasing jane neta nungsiba saraga vote khomliba luchingba singi maphamda haijaningbadi ngasi Manipurda Kanglup masel thajanadriba nungsinadriba sing makhoi masel nungsinanaba hana honabiyu tola taraba sing kana laijadraba lairaba singe yaifa thaurang mai pangna pakhetbiyu senja thumjagi thabak lephanbiyu miyamgi punsi lan thumngak senbiyu madutana jananeta irabat kiningsing tharom pak sana pangthokpagi mahi fangani miyamna nungsibigani jananeta irabat bu phangjagani khunai ama chakhatpada mama laibak nungsijabagi wakhalon samaj ki chanabi sel thum kala sanskriti amadi lenga kanglon pumnamak asigi anoba mayon ama purakpa changi haibasi jananeta na mangjawnona takpirami tasengnamak lamyan ba irabat ki punsina school am oiduna miyamda achuma maikai takli amamba lambida maira oiduna lamjingbiri adubu maru eiba wahangdi aikhoi mahaki tung inbada matik sarabra aikhoi miyamgi damak kaya yamna kathokpa ngamlabage ngasi karigumba jananeta irabat ki mitam amasung photona marol thoklumlabadi warauramgani soidana hairamgani nasa nasagi khudong chaba khara phangnabagi damak
Manipur imabu nungsiba saduna laisu katlibadu ai pamde. Pham munabagi thabak thadoktuna laibaki oina tasengna khanjaba losingba aina masak khangi phamgidamak muknaba thajanadaba amadi nungsinadaba nakhoigi laisu ai lowningde. Corona na asuk yamna awa chaitheng nanghallaba lamdam asida asaurum kaduna mantri oire haiduna oithokpa yaroidaba wasak sakanu taningde. Senja thumjagi mangmanglunu oiroi awa ana taraba kana laijadriba singi mateng pangge khalu Isorna thaujan bigani. Janane tana ibirami thangol adu maya thangu thauna hela uba. Hingsa chathasi haibagi paujel nate sanagi phau khauksi haibani. Sana thisi haibani mikha pona thabak tawgumsi haibani lingjel manasi thangol aduna minai yoling kaksi singtam dharma jat naigumsi amat oibagi pangal sagat minasi punna chawkhat minasi haibani. Mahakna sakli joy joy apun bagi joy kiganu apun bana joy oigani. Jananeta irabatna amukasu haudokli gyan tadana tumduna lairiba kanglaicha sing ning tamlabasu isagi tawpham thokpa ithau kaukthokuna tumduna lairiba miyambu hauro awaba ahingi amamba koktuna swadinta numit thorakle mangda hauro.